ꯒꯖꯥꯗ ꯂꯩꯕ ꯁ꯭ꯀꯨꯜ 5ꯗ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯍꯩꯔꯣꯏ 18 ꯍꯥꯠꯇꯨꯅ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯋꯥꯊꯣꯛꯀꯤ ꯃꯔꯛꯇ ꯑꯅꯧꯕ ꯏꯖꯔꯦꯜꯒꯤ ꯅꯣꯡꯊꯛꯀꯤ ꯑꯦꯇꯦꯛꯇ ꯒꯖꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯍꯥꯠꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯋꯥꯔ ꯄ꯭ꯂꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯆꯠꯊꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯖꯥ ꯑꯃꯗꯤ ꯁꯥꯎꯊ ꯒꯖꯥꯗ ꯂꯩꯕ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯁꯤꯡꯗ ꯑꯄꯨꯟꯕ ꯃꯤꯑꯣꯏ 12 ꯑꯁꯤ ꯁꯤꯈꯤꯕꯅꯤ꯫ ꯍꯃꯥꯁꯀꯤ ꯐꯥꯏꯇꯔꯁꯤꯡ ꯑꯃꯗꯤ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯁꯤ ꯒꯖꯥ ꯁꯤꯇꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯜ ꯑꯜ ꯍꯋꯥꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯃꯥꯁꯀꯤ ꯐꯥꯏꯇꯔꯁꯤꯡꯅ IDFꯀꯤ ꯇꯦꯡꯛꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ IDFꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯃꯥꯁꯀꯤ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯠ ꯍꯟꯈꯤ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤꯕ ꯂꯥꯜ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯐꯥꯌꯔ ꯇꯧꯅꯕ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯏꯖꯔꯦꯜꯗ ꯄꯤꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯅ ꯂꯥꯜꯒꯤ ꯈꯣꯡꯊꯥꯡ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯀꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯖꯥꯒꯤ ꯑꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ ꯀꯨꯟꯊ꯭ꯔꯥꯒ ꯁꯤꯍꯟꯗꯨꯅ 10,000ꯅ ꯍꯦꯟꯕꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 8ꯇ ꯆꯠꯊꯈꯤꯕ ꯍꯃꯥꯁꯀꯤ ꯑꯦꯇꯦꯛꯇ ꯏꯖꯔꯦꯜꯒꯤ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯁꯤꯈꯤꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯒꯖꯥꯗ ꯂꯩꯕ ꯁ꯭ꯀꯨꯜ 5ꯗ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯍꯩꯔꯣꯏ 18 ꯍꯥꯠꯇꯨꯅ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯋꯥꯊꯣꯛꯀꯤ ꯃꯔꯛꯇ ꯑꯅꯧꯕ ꯏꯖꯔꯦꯜꯒꯤ ꯅꯣꯡꯊꯛꯀꯤ ꯑꯦꯇꯦꯛꯇ ꯒꯖꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯍꯥꯠꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯋꯥꯔ ꯄ꯭ꯂꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯆꯠꯊꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯖꯥ ꯑꯃꯗꯤ ꯁꯥꯎꯊ ꯒꯖꯥꯗ ꯂꯩꯕ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯁꯤꯡꯗ ꯑꯄꯨꯟꯕ ꯃꯤꯑꯣꯏ 12 ꯑꯁꯤ ꯁꯤꯈꯤꯕꯅꯤ꯫ ꯍꯃꯥꯁꯀꯤ ꯐꯥꯏꯇꯔꯁꯤꯡ ꯑꯃꯗꯤ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯁꯤ ꯒꯖꯥ ꯁꯤꯇꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯜ ꯑꯜ ꯍꯋꯥꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯃꯥꯁꯀꯤ ꯐꯥꯏꯇꯔꯁꯤꯡꯅ IDFꯀꯤ ꯇꯦꯡꯛꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ IDFꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯃꯥꯁꯀꯤ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯠ ꯍꯟꯈꯤ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤꯕ ꯂꯥꯜ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯐꯥꯌꯔ ꯇꯧꯅꯕ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯏꯖꯔꯦꯜꯗ ꯄꯤꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯅ ꯂꯥꯜꯒꯤ ꯈꯣꯡꯊꯥꯡ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯀꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯖꯥꯒꯤ ꯑꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 39,995 ꯁꯤꯍꯟꯗꯨꯅ 10,000ꯅ ꯍꯦꯟꯕꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 8ꯇ ꯆꯠꯊꯈꯤꯕ ꯍꯃꯥꯁꯀꯤ ꯑꯦꯇꯦꯛꯇ ꯏꯖꯔꯦꯜꯒꯤ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯁꯤꯈꯤꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫